Manipuri wari pambi senena tabiriba pumnamakpu amuh hana taramna oksari ngasisu mayamgidamakta wari masa ani khaktang uduna laksari ahanbagi wari masa sigi maming loiredana sidi haibu wari masa sibu ibirakpana Narendra Ningombani wari masa se hana taminarasi. Bembem handak Android mobile phone ama laire hek laibaga Facebook account ama thok hangi asengba maming thonde likla haina tholi Korea gi actress fajabi amagi photo ama profile da hapsili photo du nara kaino friend request koktong ama lai bembem na khan dana accept tawi hauzik bembem gi Facebook friends lising amaga sama kuntrani thoi sure yami maruk ngaktani wari sina loire kanagi sunaba hek sanare maruk yambaga isi sunungai bujani zat ki maruk adum thorai thoinau handak ta graduation gi ahan ba semester da DM college ta tamni bani masanupina handak phone da ngaukhalak pada mana thina sai phone yamna paiganu mangjani haidana nong masu phone munge taubada masanupina kappaga laubaga taubadagi amuk pithokhibani mingonda sai haibai wani hoinausu Facebook boy ni anauba maruk thirakpada liklagi bembem hack account ta liklagi photo do urubadagi maruk sananingduna request taurubada bembem na accept taurubadagi friend oinare samna wari sanarambadagi inbox ta wari haure wari si loire romance ta a yaure masak khangnadrabasu wari di loire thoinauna likla bembembu nungsi basidi male masida kanamatana yawu ngamlaroi sathina nungsi numidangi jatse nongalamdai gi fauba mobile gi battery loidribu fauba wari hekta sabini sungtha hek thadokna de likla gi su adumangai man hek ngammi makhai set taunai ngai haktang unahodabada leiba ngamnadabagi thaktuni mobile da ngasi likla hoigi uti thongi mabung su uti saraga college satki likla su saksa toklaga phamung da sanglaga mobile metli thoinaugi inbox online da leirami saksa rabo kain sangno uti thongi mangal uti yamna hawi noidi ha aikhoi su uti thongi sap manare kanana thongi no ina manara nate he isanupi na thongbani o kari laige college class laithoklaga canteen da mobile metli ha ai su phamung da hippaga metli adudi wa ma haigena hayu kaino yagadro yani kaino hairo o gasidi unasidana kadaida nongin restaurant da pung kayada pung amada soina dabi hoi pung amatare bembem restaurant mamang da leptuna lai Facebook lover ngairi arakwa mi khudingmak munna yengi nokpet amuk tawi oiramba yai khanduna hek oiramde sakhangdaba ma unaba haibase parakti phajana tabajani khalli hoinau restaurant tamna magi activado wrong thaugjilai bembemna mabung lakpa ubada nungsa thina mamai laithoi hoinau masanupina leplibadugi manakta lepaga likla ngairi madi masanupina leplibado ude bembem tanjari yenglaga mamai do laithok tuna sorok tamna thokna naba kanna hotnari mamaida hoinauna urai haipet uhawbada masanupi mali bembem soy lawi sap lepi hoinau sangsilaklaga sauna hangi nang sida kaidawramino ha kana ngairamino ta saudi kaidaula ino hoinauna masangi mobile phone makutta paibado sat mullaga yengi Facebook inbox hangduna leirami ure mana thakiba message sing loina leirami masu soy lawi khangle likla hairibase masanupi bembemni khalli loire dena side aduga haira
Nangna ngairiba mido laklaroi. Chalu yumda. Lau, gari kakhalao. Bem bem tanna kina mabungi gari maningda kakhatkhi. Thoinauna masado hainingdana Activa thauraga chatkhi. Hauji amuk ani subada miyamda lanthokchagadariba wari masa sigi maming irang laining hairiba wari masa semuk taminarasi. Wari masa sigi aibana Haubam Priyo Kumar. Ibe sana masanupi ahal asalatabu kauraga maninglomdagi tholai. Mayai kaada TV yengduna lairibi manau nupi memtombina sisedi mathakta lairik tauribani. Nasese competitive exam thanabagi lairik tauribasida amuk thugai bi doinene. Nangsu khara khit henmalaba haibaduni. Kaya mawapu po no laigi duk khara thabasibo haina murum solaga mathakta kakhatkhi. Laigi ni bu hairabadi masung mamanaba fauba tungoinana thamlibi asalatani. Lairik taurambadagi puk haugalaga makha kumthakhi. Laidilgi matangda ibesana asalatagidamak yamna sauthokchai pumpen hekpen ba haibadu thoi. Laigi maramda mana khangdaba laiti. Laigi thabak tholakpada ontokna pungning lupsinna Cheksin khoijinna masu tana su taukrapotni adubu manau nupi memtombi dadi mai ising sangde ngayak laiti laigi matangda mamaga launariba matamdo yumda mase laitaba matangni laida kanaba lai khara helu cho haibagi damak mamaga masingkha thokpa makai launi aingonda ka amata haibirakanu tajaningdre kaningaga mama hek he uso Aingondabu laigi wa hairibado tandro mama hoy adum ningjau laikado migidai he unuko yamna sawbani lam haira damadam chauri kaningadi laido phaidom amatasu mathaudana hai laido katpada moisu mahi phangba yaudoi ne o phangjaning diye phajana bagi laitengi thariba lai adubu pat thalagabu kanana nungai duino Haiba ngamdabai taubani prok saglamdoini nangna loina khangbirene mina hainabado tajabado haisu haibani ibe sana laliba lai makhalse onthokna yamkhre lai koti kunthra humdoi hainabado subu suramladoini ma khaktana natri asalata su yausilaklibani mayamdubu thungnaba thabada achauba agarpati packet amana nongmada konaba natte Sel chinaba matam oirabasu laigini bu hairabadi phanayamba senpham oidunasu ibesagi mafamda laitaba taude maswaidani sel laijadaba mina mimang thokna lai ningba ngamnadribasisu lai laliba ka dudi khusemgi fajarba lai amadi machu makhal gi electric ki laitengna pumlang langi mai laktrabasu ka manungdudadi tokhaiba solar power gi connection thamli Hek yengbada mit nantu nanabagi masakni nungsi raba agarbati gi manamna mafam adubu amukke hena magul laihalli numit chuppa gegamda asengbagi na thaliba maidagi tholakpa manamna kado laigi asengba mafam amagumli tasengna lai laida lairamgadaba mali pumna makase ngamnaba honabada nongmada pung anigi mathakta ibesa nanthokpa ngamde laining laisongi mari lainana numit tabada khangna chanaba kaya yaholaga asa thakka loinana laigi thoram hek sauna pangthoi numitto pangtheng su thengdri imungi thabai engkhang khara hena laikibana ibesa na memtombida nasese makok su tumdri Magi thabak mayam asiga nangna dau mandre isadi maram mokpini ngasida di laidu phangmaise nangna khara thado uso kaino amuk tawrabo aingonda bu laigi waka mama dum hena ngakrene hai adum hainu ne nangi aphabo oiroine mama laina ne kanabu su wahan bangamde nungayan basu ngamdabani mana tawjabagi matung inna oirakpa ngaktani
ꯀꯌꯥꯗꯅꯣꯅꯦ ꯅꯪ ꯑꯃ ꯇꯤꯟꯈꯦꯠ ꯂꯥꯏꯈꯦꯠꯂꯗꯅ ꯍꯥꯏꯕꯤꯗꯦ ꯍꯥꯏꯖꯅꯤ꯫ ꯉꯥꯏꯈꯣꯅꯦ, ꯀꯩꯅꯣꯃꯇ ꯍꯥꯏꯒꯦꯅꯦ, ꯃꯃꯥꯅ ꯅꯨꯡꯇꯤꯒꯤ ꯂꯥꯏꯗ ꯊꯥꯔꯤꯕ ꯙꯨꯞꯇꯣ ꯊꯥ ꯑꯃꯇꯪ ꯇꯣꯛꯑꯒ ꯌꯦꯡꯁꯤꯅꯦ, ꯏꯃꯨꯡꯁꯦ ꯀꯩꯁꯨ ꯇꯧꯔꯛꯑꯣꯏ, ꯍꯥꯟꯅꯒꯨꯝ ꯑꯗꯨꯝ ꯂꯩꯅꯤ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯊꯥ ꯑꯃꯗ ꯙꯨꯞꯀꯤ ꯂꯨꯄꯥ 1,000ꯒꯤ ꯃꯊꯛꯇ ꯆꯠꯂꯤꯗꯅ, ꯃꯗꯨꯅꯅꯦ ꯂꯩꯇ ꯂꯥꯏꯔꯁꯤꯡꯗ ꯊꯥ ꯈꯨꯗꯤꯡꯒꯤ ꯍꯣꯡꯗꯨꯅ ꯄꯤꯖꯕꯤꯕꯗ ꯃꯗꯨꯅ ꯑꯗꯨꯝ ꯍꯦꯟꯅ ꯃꯍꯩ ꯆꯥꯎꯅꯤ꯫ ꯃꯗꯨꯒꯤ ꯃꯍꯩ ꯑꯗꯨꯗꯤ ꯈꯨꯗꯛꯇꯁꯨ ꯐꯪꯗꯣꯏꯅꯦ꯫ ꯏꯁ, ꯌꯥꯝꯅ ꯈꯪꯉꯦ ꯏꯆꯥꯗꯤ, ꯂꯩꯕꯥꯛ ꯁꯦꯝꯗꯣꯏꯅꯤꯅꯦ꯫ ꯑꯁꯥꯂꯇꯥ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯏ, ꯑꯗꯨꯒ ꯃꯅꯥꯎꯅꯨꯄꯤꯗ ꯑꯃꯨꯛ ꯃꯃꯥꯗ ꯑꯃꯨꯛ ꯃꯨꯟꯅ ꯌꯦꯡꯂꯒ, ꯀꯩꯅꯣ ꯃꯃꯥꯒ ꯅꯅꯥꯎꯒꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯍꯨꯏꯒ ꯍꯧꯗꯣꯡꯒ ꯍꯦꯛ ꯃꯥꯜꯂꯗꯅ ꯂꯥꯏꯔꯤꯛꯀ ꯑꯃꯠꯇ ꯄꯥꯕ ꯌꯥꯗ꯭ꯔꯦ꯫ ꯅꯪꯁꯨꯅꯦ ꯇꯜꯂꯒ ꯇꯜꯂꯦ ꯀꯣꯛ ꯍꯥꯏꯅ ꯇꯨꯃꯤꯟ ꯂꯩꯕ ꯌꯥꯗ꯭ꯔꯣ? ꯑꯃꯨꯛꯇ ꯑꯣꯏꯕ ꯋꯥꯕꯨ ꯍꯥꯏꯕ, ꯙꯨꯞ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯩꯈꯨꯅ ꯑꯩꯈꯣꯏꯒꯤ ꯂꯪꯁ ꯀꯥꯁꯦ ꯑꯃꯠꯇ ꯐꯗꯧ ꯃꯥꯟꯗ꯭ꯔꯦ꯫ ꯑꯗꯩ ꯅꯨꯡꯁꯤꯔꯕ ꯙꯨꯞꯀꯤ ꯃꯅꯝ ꯑꯁꯤꯅꯅꯦ ꯍꯥꯔꯠ ꯀꯥꯁꯦ ꯁꯣꯟꯊꯔꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ꯫ ꯆꯣ ꯌꯥꯝꯅ ꯈꯪꯉꯦ꯫ ꯑꯣꯖꯥꯅꯤ ꯍꯥꯏ, ꯅꯪꯒꯤ ꯀꯥꯗ ꯂꯥꯏꯔꯤꯛ ꯇꯧꯒꯦꯔꯥ? ꯀꯩꯅꯣ ꯅꯪꯅ ꯇꯧꯗꯧ ꯇꯧꯔꯨꯆꯣ꯫ ꯃꯃꯥꯁꯨꯅꯦ ꯍꯤꯠ ꯌꯥꯗ꯭ꯔꯦ ꯈꯪꯂꯕ ꯑꯉꯥꯡ ꯑꯁꯤꯗ ꯍꯦꯛꯇ ꯅꯣꯡꯃꯗ ꯃꯥꯅ ꯂꯥꯏꯒꯤ ꯊꯕꯛ ꯇꯧꯕ ꯌꯥꯎꯈ꯭ꯔꯕ꯭ꯔꯣ? ꯂꯥꯏꯗ ꯁꯤꯡꯅꯕꯇꯅꯤ, ꯀꯩꯀꯥꯟꯗꯗ ꯋꯥ ꯃꯥꯡꯅꯅꯕ꯫ ꯅꯣꯡꯃ ꯅꯤꯅꯤꯁꯤꯗꯪꯗꯤ ꯋꯥꯔꯁꯨ ꯋꯥꯅ ꯉꯝꯅꯕ ꯑꯗꯨꯝ ꯍꯣꯠꯅꯕꯤꯔꯣ ꯀꯩꯅꯣ ꯃꯃꯥꯅ꯫ ꯃꯦꯔꯥ ꯊꯥ ꯆꯪꯂꯛꯂꯦ, ꯑꯏꯪ ꯑꯁꯥꯁꯨ ꯈꯔ ꯍꯣꯡꯕ ꯍꯧꯔꯛꯂꯦ꯫ ꯃꯦꯝꯇꯣꯝꯕꯤ ꯂꯣꯛ ꯆꯦꯜꯂꯤ ꯇꯧꯔꯝꯕꯗꯒꯤ ꯂꯥꯏꯍꯧꯁꯨ ꯌꯥꯎꯁꯤꯜꯂꯛꯂꯦ꯫ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯆꯥꯕꯗꯒꯤ ꯂꯥꯏꯍꯧꯕꯨꯗꯤ ꯈꯔ ꯍꯜꯂꯦ, ꯑꯗꯨꯕꯨ ꯅꯤꯡꯊꯤꯅ ꯆꯥꯕ ꯊꯛꯄ ꯌꯥꯗꯕꯅ ꯃꯁꯥꯗꯣ ꯆꯠꯄꯗ ꯍꯥꯏꯔꯪ ꯇꯨꯔꯪ ꯇꯧꯔꯤ꯫ ꯊꯦꯠꯂꯤꯕ ꯀꯦꯂꯦꯟꯗꯔꯗ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯃꯦꯝꯇꯣꯝꯕꯤ ꯄꯨꯛ ꯍꯧꯒꯠꯈꯤ, ꯑꯗꯨꯒ ꯕꯥꯊꯔꯨꯝ ꯂꯣꯝꯗ ꯆꯪꯈꯤ꯫ ꯁꯝꯄꯨꯅ ꯃꯀꯣꯛ ꯀꯥꯗꯣ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯇꯨꯝꯊꯣꯛꯇꯨꯅ ꯏꯔꯨꯖꯔꯒ ꯊꯣꯛꯂꯛꯏ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯣ ꯎꯕꯗ ꯃꯃꯥꯅ, ꯀꯩꯅꯣꯅꯦ ꯏꯕꯦꯝꯃ, ꯅꯁꯥꯗꯣ ꯂꯥꯏꯍꯧ ꯈꯔꯁꯨ ꯃꯌꯥꯎꯔꯤ, ꯅꯀꯣꯛ ꯀꯥꯗꯣ ꯇꯨꯝꯊꯣꯛꯑꯗꯅ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯑꯗꯣ ꯕꯣꯔꯣ, ꯍꯌꯦꯡ ꯕꯣꯔ ꯂꯥꯏ ꯈꯨꯔꯝꯕ ꯆꯠꯂꯨꯗꯣꯏꯕ? ꯍꯥ? ꯑꯣ, ꯅꯪꯅꯕꯣ? ꯂꯥꯏ ꯊꯥꯖꯗꯕ ꯅꯪꯅ ꯕꯣꯔ ꯂꯥꯏ ꯈꯨꯔꯝꯕ ꯆꯠꯂꯨꯗꯧꯔꯤꯕ? ꯃꯃꯥꯁꯤꯃ